ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯈꯦꯜꯂꯩ ꯂꯨꯍꯣꯡꯒꯗꯕ ꯆꯌꯣꯜ ꯑꯅꯤꯔꯣꯝꯇꯃꯛ ꯉꯥꯏꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯇꯈꯦꯜꯂꯩꯒꯤ ꯃꯃꯥꯗ ꯃꯆꯥꯒꯤ ꯃꯔꯝꯗ ꯀꯟꯅ ꯉꯥꯡꯂꯤ꯫ ꯃꯃꯥ, ꯅꯣꯡꯉꯥꯟꯕꯁꯤ ꯀꯌꯥꯝꯗꯤ ꯍꯦꯛ ꯀꯨꯏꯔꯦ ꯍꯥ? ꯀꯨꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ? ꯅꯣꯡꯉꯥꯟꯕ ꯈꯪꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯍꯩ, ꯅꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪ ꯁꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯅꯆꯥꯗꯨꯕꯨ ꯍꯧꯗꯣꯛꯄ ꯀꯔꯤ ꯀꯥꯏꯒꯦꯕ? ꯑꯁ ꯇꯨꯝꯒꯦꯒ ꯇꯨꯝꯖꯁꯅꯨ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗ꯭ꯔꯣ? ꯃꯥꯅ ꯇꯨꯝꯒꯦꯅ ꯇꯨꯝꯃꯁꯨꯅꯦ, ꯃꯅꯦꯝꯕꯣꯛꯇꯨꯅ ꯉꯥꯡꯕꯗ ꯇꯨꯝꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕ꯫ ꯑꯣ, ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯪꯗꯧꯅ ꯂꯧꯈꯠꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯍꯜꯂꯔꯣꯏ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯕꯁꯦ꯫ ꯀꯩꯅꯣ ꯃꯄꯥ, ꯋꯥ ꯑꯃ ꯉꯥꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯦꯛꯇ ꯄꯛꯂꯛꯏꯁꯤꯕꯣ? ꯄꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯕꯨ ꯅꯄꯨꯟꯁꯤꯒꯤ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥ? ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯑꯐꯕ ꯑꯝꯇ ꯇꯧꯗꯦ꯫ ꯅꯆꯥꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥꯗꯣ ꯑꯩꯗꯧꯅ ꯃꯔꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯍꯦꯔꯥ ꯃꯄꯥ, ꯀꯔꯤ ꯋꯥꯇꯥꯅꯣ? ꯍꯥꯟꯅꯗꯤ ꯋꯥ ꯑꯃꯒ ꯉꯥꯡꯕꯁꯦ ꯑꯩꯅ ꯁꯥꯎꯈꯤꯗ꯭ꯔꯥ, ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯌꯦꯡꯗꯅ ꯉꯥꯡꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯦꯅꯦ꯫ ꯊꯥꯏꯅꯗꯤ ꯅꯪꯁꯦ ꯈꯔ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯅ ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯂꯝꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯏ, ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯑꯁꯦꯡꯕꯗꯣ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯄꯥ, ꯅꯪ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯣ ꯀꯥꯎꯅꯨꯍꯦ꯫ ꯑꯩꯅ ꯀꯤꯟꯅ ꯊꯤꯟꯕꯗꯅꯤꯀꯣ ꯌꯥꯄꯪ ꯇꯦꯛꯈꯤꯕꯗꯣ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯅꯨ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕꯗ ꯁꯦꯜ ꯃꯥꯡꯉꯤꯕꯅꯤꯀꯣ, ꯌꯥꯃꯥꯡ ꯌꯥꯎꯗꯗꯅ꯫ ꯑꯣ ꯑꯗꯣ ꯈꯪꯉꯣ ꯅꯁꯥꯅ꯫ ꯌꯥꯔꯤ ꯃꯃꯥ, ꯆꯠ꯫ ꯅꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯗꯣ ꯍꯧꯗꯣꯛꯂꯨꯁꯨ ꯆꯠ꯫ ꯃꯥꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯧꯒꯠꯆꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯄꯥ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯒꯤ ꯍꯧꯒꯠꯂꯅꯤ, ꯑꯗꯨ ꯂꯩꯌꯨ, ꯑꯗꯥ ꯄꯨꯒꯦ ꯍꯧꯔꯛꯑꯅꯤ꯫ ꯇꯥꯅꯤꯡꯗꯕꯗ ꯅꯥꯀꯣꯡꯒꯁꯤ ꯏ ꯇꯥꯏ꯫ ꯃꯔꯅꯥꯏ ꯁꯤꯀꯤ ꯑꯃꯠꯇꯁꯨ ꯇꯥꯅꯤ ꯈꯪꯗꯕ ꯃꯥꯅ ꯄꯨꯅꯤꯡꯂꯤꯕ ꯃꯌꯥꯝꯗꯤ꯫ ꯑꯣ, ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯆꯥ ꯃꯇꯣꯝꯇꯅꯦ꯫ ꯏꯆꯥꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯌꯣꯜꯂꯒ ꯄꯤꯗꯧꯔꯤꯕ? ꯅꯄꯨꯟꯁꯤꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯟꯗ꯭ꯔꯤꯕ ꯅꯪꯅꯕꯣ? ꯄꯨꯟꯁꯤꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯟꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯨꯄꯤꯗꯤ ꯆꯥꯎꯅꯕ ꯌꯣꯛꯂꯤꯁꯤꯗꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯦ ꯃꯣꯏꯅ ꯂꯦꯝꯅ ꯂꯧꯈꯤꯗꯧꯔꯤꯕꯅꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯣ, ꯅꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯌꯣꯜꯂꯕ? ꯐꯔꯦ, ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅꯕꯅꯤꯅꯦ ꯅꯪꯅ ꯁꯤꯜꯂꯤꯕꯁꯦ꯫ ꯀꯔꯤꯒꯤ ꯃꯊꯛ ꯊꯪꯉꯨꯅꯦꯒꯦ? ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯥ ꯌꯥꯎꯕꯤꯔꯛꯑꯅꯨ, ꯃꯃꯥ ꯑꯩꯅ ꯊꯣꯛꯑꯕ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯐꯔꯤꯈꯩꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯥꯎꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯣꯏ? ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯅ ꯄꯥꯕ ꯅꯈꯣꯏꯅꯤꯅ ꯍꯨꯏ ꯁꯤꯛꯅꯕꯗꯧꯅ ꯁꯤꯛꯅꯔꯤꯗꯨꯕꯣ? ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ? ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯕ ꯍꯥ? ꯏꯆꯥꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯤ ꯇꯥꯏꯌꯣꯟꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯧꯔꯛꯑꯅꯤ, ꯈꯨꯏ ꯄꯥꯕꯒꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏꯒꯦ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯅꯤꯕ꯫ ꯅꯁꯛꯇꯨ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯉꯥꯡꯅꯤꯡꯕ, ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯅꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯏꯕꯦꯝꯃ ꯅꯪ ꯑꯃ꯫ ꯏꯆꯥꯅꯨꯄꯤ, ꯅꯈꯣꯏ ꯅꯄꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯨꯅꯨ꯫ ꯅꯈꯣꯏ ꯅꯄꯥꯁꯦ ꯉꯥꯎꯔꯕꯅꯤ, ꯊꯥꯏꯅꯗꯒꯤ ꯅꯪ ꯑꯗꯨꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯍꯧ ꯍꯥꯏꯕꯗꯣ ꯅꯣꯡꯃꯁꯨ ꯆꯨꯝꯈ꯭ꯔꯦꯗꯀꯣ꯫ ꯏꯃꯥ, ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯅꯣ? ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜꯗꯨꯕꯨ ꯀꯩꯗꯧꯉꯩ ꯊꯤꯜꯂꯛꯀꯅꯤꯒꯦ? ꯃꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯆꯠꯄ ꯍꯧꯕ ꯌꯥꯔꯅꯤ ꯀꯩꯅꯣ? ꯅꯍꯥꯟ ꯏꯃꯥꯅꯗꯤ ꯍꯌꯦꯡ ꯃꯊꯪ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯜꯂꯛꯑꯣ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯗ ꯑꯗꯨꯝ ꯊꯤꯜꯂꯛꯇꯣꯏ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ? ꯑꯣ, ꯊꯤꯟꯕꯨ ꯊꯤꯜꯂꯛꯑꯗꯤꯅꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯆꯠꯄ ꯍꯧꯕ ꯌꯥꯔꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯁꯅꯥꯒ ꯌꯥꯝꯅ ꯄꯨꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯅꯦꯛ ꯐꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯄꯨꯈꯤꯒꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯡꯗꯅ ꯁꯦꯠꯅꯕ꯫ ꯂꯩꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ? ꯑꯅꯤꯔꯛ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦ, ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯂꯩꯊꯣꯛꯀꯗꯕꯅꯤ꯫ ꯏꯃꯥ, ꯅꯪꯁꯤ ꯅꯕꯨꯛ ꯌꯥꯝ ꯐꯩꯕꯣ, ꯄꯥꯕꯒ ꯀꯩꯝꯇ ꯍꯦꯛ ꯃꯥꯟꯅꯗꯦꯕ꯫ ꯀꯃꯥꯏꯅ ꯑꯁꯨꯛ ꯐꯕ ꯏꯃꯥ ꯅꯪꯅ ꯄꯥꯕꯗ ꯂꯩꯔꯛꯏꯅꯣꯕ? ꯅꯪ ꯄꯥꯕꯁꯤꯗꯤꯅꯦ ꯑꯉꯥꯎꯕꯅꯦ꯫ ꯊꯥꯏꯅ ꯅꯨꯄꯥ ꯁꯨꯝ ꯐꯪꯖꯤꯜꯂꯛꯇꯕꯗꯨꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯑꯐꯪꯕ ꯃꯇꯥ ꯐꯥꯔꯒ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄꯅꯦꯕ꯫ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯗꯅ ꯅꯄꯥꯁꯤꯁꯨ ꯅꯨꯄꯤ ꯐꯪꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯍꯟꯅꯨꯔꯛꯇꯅ ꯉꯥꯡꯅꯕ ꯌꯥꯔꯛꯇ꯭ꯔꯕꯒꯤ ꯋꯥꯅꯤ꯫
Somda Takhelegi nupa Sanaugi mayumdani. Sanaugi mama Balana masanupada ngangli. Kayam ahenba nupino niya. Mawana inina naidaga. Nupa mayumdagi silbu asuk yamna lawpa. Ima, piro haradi kokpi kragaloy sungangdra lay. Kariya, nang kayam naralay, ha? Nang kayam sil paige. Is, kokpi kragaloy de kainaga. Natudo, yam pambagi wani niya. Pami kain, pamdra lawri, pamdragabu kamay lawdi. Yam pamjaraga na niya, nang oina satlaga lay krodana. Nangi maman oina sil kra piramo. Napagay koy gay, punna tungay na lay sahurage. Taning di day ma. Hausiktagi hauna aybu tahan bhaurin. Hayeng, ay nupiga tiradi, iman yam otorin. Nangi nupi saroy mandi dubu, ay nuot pangamgadro. Ha, mamay ni kay pakangdriba. Chelak panumita, inaba pibo, apa maga kaladana. Kandradi kayo, man indoba pibo, man apa makandana, imagi apa ma ilan bayab. Ay, sanawa, nang niya, ay nanakok to da nung nasuji ngay da, yam to na sa lawro. Nadradi niya, luwang ningliba do na, luwang namday sida niya, ngawraga mong sakrani. Imong sida niya, ay gini haibada, ay gini sang-sangbi na makarap na late. Adubudi, ay gini pila aga kakida na. Tanjado da, Sanaugi mapa thombasu, thonggal dagi sanglaklammi. Mapa, kamay tawragi, sil dubu pangbirak-labro. Pangdida, unthok na kok sadawri. Thaina, ikoy ni luwang namdayda, ikoy paam na sakiba kok tumag, ay nang nasimuk saribasi. Makoy mapagi din niya, kay nom hek tawbada, asiki wasi, atum hek tahirakan. Sumningsing do na haiba ni kadurage. O, pansisu pa ningsing do na dumlay daw ri bro. Yam na kok sana kibani na, ningsing ga daw mali. Ko na thangda khalakibani. Yam na kahe na phazabasu nati, sil tap tay lawi, atopa phazabi ma lawra masuna. Yam taningdre. Ado, makoy na hairayba numiti, hayeng mathang, kramayin taw tarige hausikpo. Lawa ma layribase, thadokpada tari. Tada hanzaw da hairamlaban, madu natrabadi upay laytray. Lawdu makak layzabaduda. Makoy bo, hayeng kari saraga hingawgani tawrisidiya. O aikoy di sikran, makoy gidamag, aikoy namuk waragumsi. Moidi, maning tungidana, yari. Luhonggadaba numit nini humnikak ngayraklaba matamdani, chawbi, masanupido onsindu na hayraklampi. Sasilu ni nangbo, imana tungliba ngasi, hawtrabro. Yam hawiday ma, adoy ma, aydi luhongdoyse tanbu taleda. Hayeng migi mayumduda layraga, tabak mayam amataw hayrakladi, kamayin tawdoy no ba? Adogibu, isa na kari warige, isa na tanba numitu makok iknasino, tukyam laiba dupa. Chuminya, hoide, atumik nasinaraga, layraga loy. Tawgadabani, thaina namay ko isu, yam tawrakrabazani. Tabag pumbasi, nabok na ngagtani tawribasi. Aysu, tawan batar, makoy mamado, yam nungsidi. Ngang basak pa nagamarola mangamliba. Ima, yam pauramdoy zan. Mana pauda na isa digihin bayaba na tiya. Isa na naikaigadabani, hanubi mana ngamalakhan bayaba na teko. Hoy ma, aduga niya yariba makay, nang ginupado, nang nangamnaba, nang nahay kaya na buko nagadaban. Mina, ngang naningbang ngang nabada, mawalaw rin. Nang gihayba bo, nang ginupado, nang nahariba makay, ilan ba? Nanimbok na kubuk tagi, nang nangamnaba. Kanglida na. Kangzilu. Namana, apaw pagtak mayamang piribado. Adu indrabadi, nang ngayeng, migi mayum tugaybada, wana thoktoribani. Kadom da ginawa mo, ima isan wari sanazabasida, muralaga sanglagtuna, taraga layrammisina. Mi tahaningdaba, namana sagi waridudi, yanakadara. Kugi lampak masidara sarusu yadro. Karigi saksang isi sarige. Ima, nangsa, ay laytrakanda, pamuna lunagam tatawidaw mandib. Adu oiraga na, nang nanayong panbada, namasisu hek pukro. Aduga, namana sana pullagawin na, migim imungdo, tugayro. Taning di ba baba, kaino kangde, pangangde ngangatana. Ay nangang bubudi ng taning. Namana ngang bakagtani, nang nataning doisina. Ngang ngang sanusi, ikoy yani, potsu layba loy na loy re. Aduna, hore na midang din niya, isa na saning ba insang ama, imana tumbigi. Hoy ma, adoy ma, nang ay ginagta toy na dumlao ko. Hayso, yung dayam toy na laktoy ni. Isagi managta po, lakta ba yay hay bro? Lakani, soy da na lakani. Takela yan madi sanaw, makoy ani suluhong lami. Luhong bagit ha ama ani romdi karaparami. Hausikti, magi tanba suningdabado hauraklammi. Karino niya, mauni na tawrisina. Hausik pawbi yahawdib. Hay, sanawa! Tabra nang bo!
ꯅꯈꯣꯏꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯤꯅꯦ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ? ꯅꯨꯄꯤ ꯅꯨꯄꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯁꯦ ꯏꯃꯥꯅ ꯀꯧꯕꯗ ꯌꯥꯗ꯭ꯔꯦꯕ. ꯑꯁ ꯅꯨꯄꯥ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯉꯝꯗꯦ. ꯏꯁꯥꯒꯁꯦ ꯄꯨꯡꯇꯦꯛ ꯇꯦꯛꯇꯦ. ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦꯕ. ꯅꯪ ꯑꯣꯏꯅ ꯍꯧꯒꯠꯂꯨ ꯆꯠ. ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯈꯣꯏ ꯅꯃꯥꯁꯦ ꯅꯨꯃꯤꯠ ꯇꯥ ꯐꯥꯎ ꯊꯕꯛ ꯂꯩꯇꯕꯗꯧꯅ ꯑꯗꯨꯝ ꯀꯧ ꯂꯩꯔꯅꯤ. ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯀꯣꯛ ꯆꯤꯛꯈꯤꯗꯥꯏ ꯉꯁꯤꯁꯨ ꯑꯃꯨꯛ? ꯀꯩꯅꯣ ꯉꯔꯥꯡ ꯆꯤꯛꯑꯗꯤ ꯉꯁꯤ ꯆꯤꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯆꯤꯛꯇꯅꯅꯤ ꯑꯩꯅ ꯆꯤꯛꯑꯦ ꯍꯥꯏꯁꯦ. ꯆꯤꯛꯇ꯭ꯔꯒꯕꯨ ꯆꯤꯛꯑꯦ ꯍꯥꯏꯖꯤꯟꯕ ꯌꯥꯕ꯭ꯔꯣ? ꯍꯩ ꯁꯥꯅꯧ, ꯅꯅꯥꯗꯨꯕꯨ ꯄꯪꯂꯕ꯭ꯔꯣ? ꯃꯤ ꯄꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯈ꯭ꯔꯦ. ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯉꯝꯃꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯇꯥꯔꯦ ꯏꯃꯥ. ꯑꯁ ꯏꯁꯥꯁꯦ ꯄꯦꯛ ꯇꯦꯛꯑꯦ. ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗꯤ ꯋꯥꯔꯦꯗ. ꯉꯥꯛꯇ ꯑꯗꯨꯝ ꯐꯝꯈꯤꯒꯦ. ꯀꯔꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯕꯨ ꯋꯥꯏ ꯀꯥꯏꯅ? ꯅꯪꯒꯤ ꯅꯇꯨꯗꯨꯅ ꯀꯔꯝ ꯀꯥꯟꯐꯥꯎ ꯇꯨꯝꯈꯤꯅꯤꯒꯦ? ꯀꯔꯝꯕ ꯃꯧꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯝꯕ ꯃꯧꯅ ꯇꯨꯝꯅꯕ ꯌꯥꯎꯔꯤ? ꯀꯅꯥ ꯇꯨꯝꯅꯒꯦ? ꯏꯃꯥ ꯃꯥꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯇꯨꯝꯍꯧꯕꯅꯤ. ꯀꯟꯅ ꯉꯥꯡꯕꯤꯅꯨ ꯑꯃꯨꯛ ꯇꯨꯝꯕ ꯀꯥꯏ. ꯑꯁ ꯑꯩꯗꯤꯅꯦꯍꯦ ꯆꯥꯛꯏꯍꯦ ꯁꯩꯇ. ꯍꯦ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯅ ꯌꯣꯛꯂꯛꯏꯕꯁꯤꯕꯨ ꯅꯇꯨ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥꯅꯦ? ꯃꯍꯥ ꯆꯟꯗꯥꯟ! ꯏꯃꯥ ꯑꯩꯅ ꯂꯧꯔꯨꯔꯤꯕ ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯗꯤ ꯃꯤ ꯁꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯟꯈ꯭ꯔꯗꯤ ꯐꯅꯅꯤꯅꯦ. ꯃꯧ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯇꯨꯝꯕꯒ ꯍꯧꯒꯠꯇꯗꯅ ꯅꯥꯁꯤꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯅꯦ. ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯏꯃꯥ ꯃꯤꯅ ꯃꯁꯥ ꯉꯝꯗꯕꯕꯨ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯔꯗꯤ ꯏꯃꯥꯗꯣ ꯑꯣꯏꯅ ꯆꯨꯔꯨꯡꯖꯅꯤꯍꯦ. ꯇꯧꯁꯤꯟꯅꯕꯕꯨ ꯀꯅꯥꯅ ꯆꯨꯔꯨꯡꯅꯒꯦꯅꯦ? ꯇꯁꯦꯡꯅ ꯅꯥꯕꯅꯤꯅ ꯅꯥꯔꯕꯗꯤ ꯆꯨꯔꯨꯡꯉꯣꯏꯅꯤ ꯏꯕꯨꯡꯉꯣ. ꯌꯥꯔꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨ. ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯊꯦꯡꯉꯅꯤ. ꯀꯔꯤ? ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ? ꯅꯪꯗꯨ ꯊꯣꯡꯉꯨꯆꯣ. ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ. ꯀꯩꯅꯣ ꯏꯃꯥ ꯆꯥꯛꯄꯨ ꯏꯃꯥꯅ ꯊꯣꯡꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯒ. ꯅꯪꯒꯤ ꯅꯇꯨꯁꯦ ꯀꯧꯊꯣꯛꯇꯨꯅ ꯊꯣꯡꯍꯜꯂꯨꯗꯅ. ꯑꯩꯈꯣꯏꯗꯤ ꯁꯪꯖꯗꯦ. ꯀꯩꯅꯣ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ. ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯉꯁꯤ ꯈꯛꯒꯤꯄꯁꯤꯗ ꯏꯃꯥꯅ ꯁꯨꯛ ꯌꯥꯝ ꯉꯥꯡꯕꯤꯔꯤꯗꯨꯕ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯉꯁꯤ ꯈꯛꯇꯔꯅꯦ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯛꯆꯥꯡ ꯉꯝꯕꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯌꯥꯎꯔꯤꯒꯦ? ꯉꯝꯗꯦꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ. ꯅꯥꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯣ ꯏꯃꯥꯅ? ꯉꯝꯗꯕꯗꯣ ꯍꯦꯃꯟꯕ ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ. ꯏꯃꯥꯗꯤ ꯍꯦꯛ ꯇꯧꯔꯝꯃꯗꯤ ꯏꯃꯥꯁꯨ ꯈꯪꯒꯗꯕ. ꯍꯅꯨꯕꯤꯅꯦꯅ ꯀꯩꯅꯣꯝꯇ ꯇꯧꯕ ꯌꯥꯔꯣꯏ. ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯈꯥꯔꯤ ꯍꯥꯏꯁꯤ. ꯏꯁ ꯃꯆꯤꯟꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ. ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯣꯏꯗ ꯍꯩ. ꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯕꯁꯤꯕꯣ. ꯕꯂꯥ ꯊꯣꯡꯂꯣꯏ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯕꯗ ꯇꯥꯔꯝꯃꯤ. ꯕꯂꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯣꯝꯕꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯅꯣꯅꯦ ꯃꯃꯥ? ꯆꯥꯛꯁꯪꯁꯤ ꯍꯟꯗꯛꯇꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯍꯅꯨꯕꯤ ꯅꯪꯒꯤꯗ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤꯁꯤꯅ. ꯑꯐꯕ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯕ. ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯅꯨꯊꯪꯗ ꯎꯀꯥꯏ ꯇꯛꯑꯦꯗꯅ. ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯔꯤꯕꯁꯤꯗꯤ ꯃꯥꯅ ꯌꯥꯗꯅ ꯇꯧꯔꯤꯕꯅꯤꯅꯦ. ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ. ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯑꯩꯁꯦ ꯃꯈꯣꯏ ꯃꯄꯥꯝꯗꯒꯤ ꯎꯜꯂꯛꯄ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯤꯗꯅ. ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯒꯅꯦ ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯅꯨꯄꯤꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯍꯧꯔꯁꯅꯤ. ꯑꯁ ꯆꯥꯛꯁꯤꯁꯨ ꯂꯥꯝꯃꯦꯗ. ꯍꯅꯨꯕꯤꯅꯤꯅ ꯇꯧꯔꯤꯁꯤꯅ ꯆꯥꯛꯁꯤ ꯂꯣꯏꯗ꯭ꯔꯕꯖꯥꯠꯅ ꯈꯪꯗꯦꯕ. ꯅꯨꯄꯥꯎ ꯑꯩꯈꯣꯏ ꯅꯃꯥꯁꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ ꯐꯅꯗꯤ ꯀꯨꯏꯈ꯭ꯔꯕꯅꯤ ꯊꯣꯡꯈꯤꯕ. ꯂꯣꯏꯔꯝꯃꯅꯤꯗ ꯂꯣꯏꯗꯧꯔꯝꯃꯅꯤ. ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯃꯤ. ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ. ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯗ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯧꯖꯔꯛꯀꯅꯤ. ꯅꯪꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯒꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯈꯥꯡꯒꯦꯔꯣ? ꯇꯥꯅꯤꯡꯗꯦ. ꯅꯈꯣꯏ ꯅꯃꯥ ꯍꯅꯨꯕꯤꯁꯦ ꯀꯌꯥꯝ ꯀꯤꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯃꯥ ꯀꯤꯕꯒ ꯀꯅꯥꯅ ꯍꯦꯟꯒꯦꯕ? ꯁꯤꯗꯤ ꯑꯩ ꯍꯪꯉꯨꯔꯒꯦꯁꯦ. ꯀꯩꯝꯇ ꯇꯧ ꯌꯥꯗꯦ. ꯁꯥꯎꯗꯣꯏꯒꯤ ꯁꯤꯅꯗꯨ. ꯁꯥꯅꯧꯗꯣ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. ꯍꯩ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯤꯐꯦꯠ ꯆꯠꯂꯛꯏꯗꯨꯅ? ꯈꯥꯕꯩꯁꯤꯅꯦ ꯀꯟꯖꯜꯂꯛꯀꯅꯤꯀꯣ. ꯏꯃꯥ ꯆꯥꯛ ꯊꯤꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯂꯤꯟ ꯈꯔꯧꯁꯤ ꯃꯉꯥꯏ ꯀꯥꯝꯕꯗ. ꯆꯥꯛꯇꯣ ꯌꯥꯝ ꯂꯥꯝꯂꯒꯅ ꯃꯌꯥꯗꯣ ꯄꯥꯛꯊꯣꯛꯂꯒ ꯃꯩꯇꯥꯟ ꯑꯁꯥꯕꯁꯦ ꯈꯔ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯔꯨꯁꯣ. ꯌꯥꯔꯦꯁꯦ ꯊꯤꯔꯤꯗꯨ ꯀꯣꯛꯄꯤꯔꯣ. ꯑꯩꯈꯣꯏꯅꯤꯒꯤ ꯁꯔꯨꯛ ꯄꯨꯔꯦꯀꯣ ꯏꯃꯥ. ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯒꯦ. ꯅꯨꯡꯉꯥꯏꯗꯀꯣ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄ ꯏꯃꯧ ꯊꯤꯕꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯥꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯝꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯉꯥꯛꯇ 8-9 ꯄꯣꯛꯑꯝꯃꯅꯤ ꯍꯦꯟꯅ ꯐꯩ. ꯇꯈꯦꯜ ꯂꯩꯅꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯜꯂꯛ ꯀꯣꯏꯕꯗꯤ ꯆꯠꯂꯝꯃꯤ. ꯈꯪꯗꯦꯗ ꯏꯆꯦ, ꯌꯨꯝꯗꯗꯤ ꯊꯕꯛꯀꯁꯦ ꯃꯅꯥ ꯑꯝꯇ ꯁꯨꯖꯔꯛꯇꯦ. ꯑꯗꯨꯕꯨ ꯃꯧ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯁꯨꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯅꯒ ꯑꯝꯇ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ. ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ,
ꯃꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯡꯖꯨꯒꯁꯦ ꯆꯥꯅ ꯋꯥꯔꯤ ꯁꯥꯁꯤ. ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯃꯤꯋꯥ ꯉꯥꯡꯕꯅ khara hena nungaiko. Adubudi singzuga miwagagi lamba haridana mamana masa pambagumbani. Adu ngaiko ni nangbo. Nakoigi ningwal ama yawbado nongmuda lakpa ude mawa hinglibro. Hingbudi hingli khangde mama mapagase amta nungsidabra. Nongmatabu laktene. Ikoidi imaga chayol amatang hek unahudabada isagase laifam khangde. Aduni ikoisu ipamse toina satlibani. Ima ipa laibanina sata laktaga yaba nate. Mani nangi singzugi morok sidi haidana kanadrihe sabana sireda. Aidi morok khara pami. Ikoi hanubi sidinya morok se kaya saba ngamde. Aduna aini hek sak thongma khudingi taptai thaksin banidana mangaruga sienmani. Aduni hek pai hanubi singse nungsidabana aidinya kharapon. Masani wol khakni moina nungsiriba. Ikoi naga nong phaduk haksa ngamdega hairuraba haurani sausina. Ikoi sidinya manasi tadabanina ngangnabasi wakraba. Aina mangang mana makum aidinya apai put nang langbaga yawram. Aduni pai aikoi dusu as si dabana ma si dripau aidi ipamda leurasira haidna khalabani. Aigi nupasina yumdaga leiradi yaba nate leidringai da otpa masa nupada pau tamagananya aina kaida hai mana tadabanina seran turan nganglini dna haijinbani. Haima Nakoi bo kari sari no how do walinya hapause kutta kita. Matibuni lakraponi. O singzu ne nang saba hairoi. Oinya yam drasu yaida. Aikoi di ahal oirabanina yam naga saba ngamba natre khasik tang na yani khasiki wani. Sesi mabok saro urok yam sabani. Kariya ayu saba phangsadang na tawiyeba. Hey taw ngambiya nang na phamduna sari base ai sumangdani ai si kaubra nang. Hauraba nangi sono subido taningi sakro salwada tawja sar sing kwak man bi sing sidi asidu bukari nusini ya yawrige ko chi khradinya wai sangadabani adu sidi chaka si pora mani sariba charaga waladna yingdabana satpa yaba satluraga hanjilak lami bala mamabu ubada sawningna yengli is kari miginu tawrisina ngarak bi miging hek yengladana aise nga oina uraba khangdin ma ai sak saningdre chak hapuranu e sak bu kanan thongdoiba ha nangbu na sa nungai te daina nungai mandadana ehak chathoklaga phabar yengina chatluribani mana dum thongdai ni sakti ai sibo nakoi na pamdigi ulakwa minai ro ha imungi thabak pum masubadagi hendoktana noi na sana saksu hanubi yena thongdun leiba tare ne ai di nakoi imung sida thabak su na balakpa minai oina khaluraba imana hana ai laktringai dadi kanana tawromge tau kaino hey jinti bi tongami mau hai bisikari li sali hai banang khangdabro imung sida mawoina leiri base ai tom taro imadi mau na tabro thabak tawbada mau aduda na yam thina gumsi angam batangasi hoi bi ma nang ni nong matangam drabani na ai na da tawraga leire ne thabak mayam sidi o imana hanubini na imana khare hena kanbado thoe aduna imana dom tawbiro kaya dana yuni Jabadi, ha? Saramdai dari nongmuta na dini bi manangsiya. Naya haiduna sumsadradi ay siroidro imana pamisi ay nasikibaduro. Hoy niya, tangay yiksiyang na karapaba sikraga. Suning nomning ba imong matiba na bu pakrapwani niya. Ado na pare. Is, hahayo. Natitliraga tiyo ngambriyang. Hanubi, nabugato yan na pataba. Kangni nang ay ginupa handalaki sa noba. Kangni, kay daw doy ba? Ha? Nangi nupado halaklaga kay daw doy no. Mado, ay di isa ni bema. Ay di isa apag mado. Hagdikti, nang pang sumkreda na. O, ay nasumba na tiye. Nasano pa sina, masanay mo ng gauzara ba? Kanglida na hanubi. Ngawra manida ko. Sagol man bi. Kuding muksang ba na may duda. Kay ni kay naga haizarino kang din niya. Ibu ikay di, tawja sari siga. Sakta magne. Numit kudingi takhelay do adumak na sinaduna layram. Takhelay gi mama saubisu masagi manakta laklam. Saubina. Bema, imagi takhelay ya. Hey, imala inya. Saubia, nang la ibro, sang-usang nasano piso pamong lihiplam kini. Inama, isano pido masakra sonjaban. Aduna, haksang toy na ngamgandaban. Aduda isu pakatuna toy na sila ibasin. Masangam dedi hai ni
ꯂꯩꯀꯥꯏ ꯀꯣꯏꯕꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯅꯠꯇꯦꯗ ꯆꯠꯄꯗ ꯑꯣ ꯑꯗꯨꯕꯨꯗꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯁꯣꯟꯗꯕꯅꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯊꯪꯅꯕ ꯀꯔꯤꯗ ꯈꯔ ꯀꯣꯏꯊꯣꯛꯎꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯅ ꯁ꯭ꯋꯥꯏꯗ ꯏꯇꯠ ꯇꯠꯇꯅ ꯅꯥꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯗꯤ ꯀꯔꯤ ꯋꯥꯇꯥꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯅ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯧꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯏ ꯃꯁꯥꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯥꯏꯌꯦꯡꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯌꯦꯡꯂꯁꯨ ꯃꯥꯒꯤꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯆꯥꯅꯨꯄꯥꯅ ꯃꯥꯅ ꯈꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯏꯆꯥꯁꯤ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯪꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨꯅꯤ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯪꯈ꯭ꯔꯕꯅꯤꯀꯣ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯈ꯭ꯔꯕ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯁꯤꯡꯈ꯭ꯔꯕ ꯃꯥꯅ ꯉꯝꯅꯕ ꯏꯌꯥꯁꯦ ꯇꯥꯛꯇꯅ ꯏꯃꯨꯡꯁꯤ ꯄꯥꯟꯖꯔꯤꯁꯤꯅꯤ ꯆꯪꯕꯤꯔꯣ ꯏꯅꯝꯃ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯁꯤꯠꯇꯕꯅ ꯇꯧꯖ ꯁꯥꯏꯁꯤꯅꯦ ꯃꯁꯤꯒꯤ ꯃꯃꯥꯁꯤꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯛꯑꯁꯨ ꯂꯦꯝꯅ ꯈꯣꯠꯅ ꯂꯥꯛꯑꯣ ꯍꯦꯛ ꯌꯥꯝꯃꯛꯄꯒ ꯀꯥꯁꯤ ꯆꯪꯈ꯭ꯔꯅꯤ ꯀꯔꯤ ꯊꯨꯛꯅ ꯇꯧꯖꯔꯤꯅꯣ ꯈꯪꯗꯦꯅꯦ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯤꯞꯇꯅ ꯂꯩꯔꯤꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯔꯣ ꯏꯃꯥ ꯅꯪ ꯂꯥꯛꯏꯔꯣ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯅ ꯁꯨꯝ ꯇꯟꯗꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯏꯃꯥ ꯅꯪ ꯆꯥꯛꯀ ꯆꯥꯔꯕꯣ ꯑꯩꯕꯨꯗꯤ ꯆꯥꯔꯛꯑꯦ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ ꯑꯩꯕꯨꯗꯤ ꯇꯟ 3 ꯆꯥꯁꯤꯜꯂꯨꯔꯦ ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯂꯩꯈ꯭ꯔꯣꯗꯅ ꯍꯣꯏꯗꯍꯦ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯨꯝꯗ ꯂꯩꯔꯒ ꯅꯄꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯋꯥꯅꯕꯅꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯑꯗꯨꯒꯅꯤ ꯏꯃꯥ ꯅꯪ ꯂꯥꯛꯏꯉꯩꯗ ꯅꯌꯥ ꯅꯨꯄꯥ ꯑꯄꯪꯕꯗꯣ ꯑꯗꯨꯒ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯍꯣꯏꯗ ꯏꯌꯥ ꯅꯨꯄꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯍꯥꯏꯕ ꯏꯟꯈ꯭ꯔꯕꯗꯨꯕꯨ ꯑꯗꯣ ꯅꯪꯒꯤ ꯀꯥꯁꯦ ꯃꯥꯒꯗꯤ ꯂꯩꯇꯕ꯭ꯔꯅꯦ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯇꯟꯗꯅ ꯋꯥꯏꯒ ꯁꯨꯛꯇꯩ ꯇꯩꯗꯦ ꯃꯥꯅ ꯁꯪꯕ ꯀꯥꯟꯗ ꯇꯩꯍꯟꯕꯅꯦ ꯐꯤꯁꯨ ꯃꯥꯅ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯨꯍꯟꯕꯅꯦ ꯐꯩ ꯅꯪꯅ ꯉꯝꯖꯔꯤꯈꯩ ꯇꯧꯔꯣ ꯁꯤꯉꯥꯏꯔꯤ ꯃꯥꯒꯤꯗꯤ ꯏꯆꯥ ꯋꯥꯕ ꯌꯥꯗꯦ ꯁꯤ ꯈꯛꯇꯅꯤ ꯃꯥꯗꯤ ꯑꯗꯣ ꯏꯃꯥ ꯅꯍꯥꯟ ꯏꯃꯥꯅ ꯍꯥꯏꯕ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯅꯌꯥ ꯅꯨꯄꯥꯗ ꯈꯔ ꯁꯤꯟꯅꯕꯤꯔꯝꯃꯣꯕ ꯇꯣꯉꯥꯟꯅ ꯆꯥꯔꯨꯔꯅꯨ ꯊꯕꯛ ꯄꯨꯝꯕ ꯅꯅꯦꯝꯕꯣꯛꯅ ꯇꯧꯏꯗꯥꯏ ꯑꯗꯨꯗꯕꯨ ꯇꯣꯉꯥꯟ ꯆꯥꯔꯒ ꯅꯪ ꯋꯥꯅꯕꯅꯤꯅꯦ ꯀꯃꯥꯏꯅ ꯑꯩꯅ ꯋꯥꯗꯣꯏꯅꯣ ꯍꯩꯃ ꯅꯅꯦꯝꯕꯣꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯗꯤ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯗꯤ ꯇꯧꯔꯛꯑꯣꯏꯗꯅ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯑꯃꯨꯛ ꯂꯣꯏꯅ ꯇꯧꯔꯣꯏꯗ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯏꯃꯥ ꯇꯣꯉꯥꯟ ꯆꯥꯔꯅꯨ ꯍꯥꯏꯔꯣ ꯆꯥꯔꯨꯔꯅꯨ ꯅꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅꯅꯦ ꯍꯌꯦꯡ ꯍꯅꯨꯕ ꯍꯅꯨꯕꯤꯁꯤꯡ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅꯅꯦ ꯆꯥꯒꯗꯕ ꯍꯧꯖꯤꯛꯇꯤ ꯆꯥꯈꯤꯅꯨ ꯅꯪꯒꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯌꯦꯕ ꯍꯣꯏ ꯏꯃꯥ ꯆꯥꯔꯔꯣꯏꯗꯨꯗꯤ ꯏꯃꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯕ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯈꯦꯜꯂꯩ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯁꯅꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯇꯨꯝꯕꯗ ꯋꯥꯗ꯭ꯔꯤꯕꯣ ꯅꯣꯡꯉꯥꯜꯂꯤꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯍꯥꯏ ꯅꯪꯁꯨ ꯍꯧꯒꯠꯂꯒ ꯏꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯨꯡ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯥꯎꯔꯨ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯣꯛꯁꯦ ꯆꯤ ꯍꯥꯏꯗꯅ ꯅꯝꯍꯜꯂꯤꯕꯗꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯊꯕꯛ ꯌꯥꯎꯔꯨꯗꯧꯔꯤꯒꯦ ꯑꯁ ꯅꯪꯒꯤ ꯅꯀꯣꯛꯁꯤꯁꯨꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯆꯤꯛꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯀꯣꯛꯇꯣ ꯑꯃ ꯁꯤꯟꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ ꯀꯩꯅꯣ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯤꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇꯦꯗ ꯁꯤꯗꯤ ꯁꯨꯝ ꯀꯣꯛꯇꯣ ꯆꯤꯛꯃꯟꯕꯗꯨꯗ ꯍꯥꯏꯕꯅꯤ ꯈꯪꯉꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯈꯪꯗ꯭ꯔꯗꯤ ꯅꯪꯁꯨ ꯉꯥꯎꯔꯦꯗꯅ ꯑꯗꯣ ꯅꯨꯄꯥ ꯍꯌꯦꯡ ꯅꯪꯅ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯒ ꯑꯩꯒꯤ ꯁꯅꯥ ꯃꯆꯥ ꯑꯝꯇ ꯁꯥꯕꯤꯌꯨꯀꯣ ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯅꯤꯗ ꯏꯃꯥꯅ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯁꯦꯜ ꯈꯔ ꯇꯣꯜꯂꯤ ꯍꯥꯏ ꯑꯗꯨ ꯁꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯄꯨꯂꯞ ꯄꯤꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ ꯏꯁ ꯂꯧ ꯑꯃ ꯌꯣꯜꯂꯒ ꯍꯣꯡꯂꯤꯕ ꯂꯨꯍꯣꯡꯕꯕꯨ ꯁꯦꯜ ꯄꯨꯏ ꯁꯤꯡꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯒ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯂꯧ ꯌꯣꯟꯕꯒꯤ ꯁꯦꯜꯗꯨꯗꯤ ꯅꯪꯅ ꯂꯣꯏ ꯂꯧꯈ꯭ꯔꯕꯗꯨꯗꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯤꯅꯤ ꯃꯆꯤꯟꯗꯣ ꯊꯤꯔꯤꯅꯤ ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯑꯗꯨꯗ ꯊꯥꯖꯕꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯅꯥ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯟꯗꯛꯇꯪꯗꯤ ꯄꯤꯈ꯭ꯔꯁꯦꯕ ꯑꯗꯨꯒ ꯅꯪꯒꯤ ꯁꯅꯥꯗꯣ ꯃꯊꯪꯗ ꯁꯣꯏꯗꯅ ꯁꯥꯔꯒꯦ ꯀꯣ ꯌꯥꯔꯣꯏ ꯅꯈꯣꯏ ꯅꯃꯥꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯇꯧꯒꯗꯕꯅꯤ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯍꯣꯏ ꯌꯦꯡꯉꯁꯤꯀꯣ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯇꯧꯒꯗꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯅꯧꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯇꯈꯦꯜꯂꯩꯁꯨ ꯅꯥꯁꯤꯟꯅꯗꯨꯅ ꯍꯧꯒꯠꯂꯝꯗꯦ ꯕꯂꯥꯡ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯂꯝꯃꯤ ꯃꯄꯥ
ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯤꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕ? ꯃꯃꯥ, ꯃꯅꯝꯒꯤꯗꯤ ꯐꯖꯅ ꯌꯥꯔꯦꯍꯦ. ꯃꯨꯟꯒꯗꯕꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯗꯤ ꯅꯪꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗ ꯆꯥꯛꯄꯨ ꯂꯥꯝꯈꯠꯂꯦꯗ. ꯂꯣꯏꯔꯅꯤ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯊꯣꯡꯈꯤꯒꯦ ꯉꯥꯏꯈꯣ. ꯑꯗꯣ ꯃꯃꯥ, ꯅꯪꯒꯤꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤ ꯀꯨꯝ ꯂꯩꯅꯥꯁꯤꯗ ꯄꯤꯖꯒꯦꯅ ꯊꯣꯡꯂꯤꯕ꯭ꯔꯅꯦ? ꯃꯄꯥ, ꯉꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯒꯦꯅ ꯊꯣꯡꯂꯤꯕꯅꯤ. ꯑꯅꯥꯕ ꯃꯤꯅꯕꯨ ꯊꯥꯎ ꯊꯨꯝ ꯆꯥꯕ ꯍꯧꯅꯕ꯭ꯔꯣ? ꯃꯥꯒꯤꯗꯤꯅꯦ ꯆꯤꯅꯤ ꯊꯥꯛꯇꯕ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ. ꯃꯧ ꯁꯛꯇꯥꯁꯤꯒ ꯃꯃꯥ ꯅꯪꯅ ꯇꯧꯗꯧꯔꯤꯕꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯑꯣ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯣ ꯃꯄꯥ, ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯊꯕꯛ ꯀꯟꯅ ꯆꯠꯂꯤꯕꯗꯣ ꯆꯠꯂꯅꯨꯗ. ꯑꯩꯅꯗꯤ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ. ꯃꯃꯥ, ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ? ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯅꯆꯥ ꯅꯨꯄꯥꯅꯦꯅ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯊꯕꯛ ꯆꯠꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯈꯛꯀꯤ ꯃꯅꯤꯡ ꯊꯨꯡꯅꯕꯅꯤꯗꯣ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯩꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯣ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ. ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ? ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯦꯝꯖꯥ ꯆꯥꯔꯤꯕꯅꯤ. ꯑꯗꯨꯅ ꯌꯥꯈꯤꯔꯣꯏ. ꯃꯈꯣꯏꯅ ꯍꯌꯦꯡ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯣꯜꯂꯕ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯆꯥꯅꯤꯡꯒꯗꯧꯔꯤꯕꯅꯤꯅꯦ. ꯑꯁ, ꯆꯥꯛꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦ. ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯗ. ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯤ. ꯉꯥ ꯊꯣꯡꯕ ꯃꯥꯜꯂꯤꯅꯦ. ꯀꯧꯔꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ? ꯃꯄꯥ, ꯆꯥꯛꯁꯦ ꯁꯠ ꯆꯥꯊꯣꯛꯑꯁꯤꯁꯦ. ꯃꯧꯒꯤ ꯏꯟꯁꯥꯡꯒ ꯑꯃꯠꯇ ꯈꯥꯎꯋꯦ. ꯆꯥꯁꯤꯜꯂꯣ. ꯅꯍꯥꯟ ꯃꯈꯩ ꯆꯥꯕ ꯍꯩꯅꯗꯕꯗꯣ ꯉꯁꯤꯗꯤ ꯄꯦꯠꯅꯕ ꯆꯥꯔꯣ. ꯑꯁꯨꯝꯅ ꯕꯥꯂꯥꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ. ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯨꯡ ꯐꯨꯠꯂꯤꯔꯥ ꯆꯥꯛ ꯊꯣꯡꯉꯤꯔꯥ ꯃꯦꯟꯃꯥꯟ ꯇꯥꯗꯦꯗ ꯑꯣꯏꯕ. ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯁꯤꯜꯂꯛꯄꯅꯤ. ꯊꯣꯛꯑꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦ. ꯁꯤ ꯈꯟꯗꯨꯅ ꯇꯈꯦꯜꯂꯩꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯦ, ꯀꯩꯅꯣ ꯃꯣꯏꯗꯤ ꯆꯥꯛꯀ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯑꯩꯒꯤ ꯁꯔꯨꯛꯀꯁꯦ ꯑꯝꯇ ꯊꯤꯔꯝꯗꯦꯅꯦ. ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯗ꯭ꯔꯁꯨ ꯄꯥꯏꯕ ꯇꯥꯔꯦꯗꯅ. ꯆꯥꯛꯁꯤꯗꯤ ꯁꯤ ꯈꯛꯇ. ꯉꯥꯁꯨ ꯊꯣꯡꯈ꯭ꯔꯒ ꯁꯤ ꯈꯛꯁꯤꯅꯗꯤ ꯄꯨꯛ ꯊꯟꯒꯗ꯭ꯔꯣ? ꯉꯥ ꯊꯣꯡꯕꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯦ, ꯂꯩꯇꯦꯅꯦ. ꯃꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯏꯁ, ꯁꯤꯒꯤ ꯆꯝꯐꯨꯠꯅꯤ. ꯀꯩꯅꯣ ꯆꯒꯪꯁꯤꯒ ꯆꯝꯐꯨꯠꯁꯤꯒꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯑꯩꯗꯤ? ꯀꯪꯅꯤꯗꯅ ꯉꯁꯤ ꯍꯅꯨꯕꯤꯒ ꯂꯣꯏꯅ. ꯇꯈꯦꯜꯂꯩꯗꯨ ꯃꯅꯦꯝꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯕꯂꯥꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯂꯣꯛꯂꯤꯕꯁꯤꯡꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ. ꯀꯩꯅꯣ ꯇꯩꯁꯤꯕꯣ? ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ? ꯍꯩꯃ, ꯀꯩꯅꯣꯅꯦ ꯃꯧ ꯅꯪꯕꯣ? ꯍꯛꯆꯥꯡ ꯉꯝꯗꯦꯗꯅ ꯉꯁꯥꯏꯒꯗꯤ ꯅꯔꯣꯜꯒ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯍꯧꯗꯥꯏ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀ꯭ꯋꯥꯛ ꯆꯥ ꯀꯩꯃꯨꯛ ꯈꯣꯡꯂꯛꯑꯦꯅ. ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯁꯤ ꯈꯨꯝꯃꯣ. ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯀꯗꯥꯏ ꯊꯝꯒꯦ? ꯑꯩꯗꯤ ꯅꯪ ꯅꯥꯏꯌꯦꯗꯨꯗ ꯆꯥꯛꯀ ꯌꯥꯝꯅ ꯍꯥꯞꯆꯤꯟꯗ꯭ꯔꯕꯅꯦ. ꯂꯦꯝꯃꯗꯤ ꯍꯣꯔꯦꯟ ꯆꯥꯕꯤꯅꯕ ꯂꯩꯇꯦꯗꯅ ꯆꯐꯨꯗ ꯈꯔ ꯌꯥꯎꯔꯝꯅꯤ. ꯑꯗꯨ ꯆꯥꯔꯣ. ꯏꯟꯖꯥꯡꯗꯤꯅꯦ ꯉꯥ ꯊꯣꯡꯉꯦ. ꯅꯪꯗꯣ ꯊꯥꯎ ꯊꯨꯝ ꯆꯥꯁꯤꯟꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯆꯝꯕ ꯆꯝꯐꯨꯠꯇꯣ ꯈꯔ ꯐꯨꯠꯂꯝꯕꯅꯤ. ꯀꯔꯤ? ꯑꯩꯕꯨ ꯅꯈꯣꯏꯗ ꯀꯅꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯒꯦ? ꯆꯝꯐꯨꯠꯇꯨꯒ ꯆꯥꯛꯀꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ? ꯍꯛꯆꯥꯡ ꯉꯝꯗꯕ ꯅꯪꯕꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯐꯥꯎꯕ꯭ꯔꯅꯦ? ꯑꯩꯈꯣꯏꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯦꯗ. ꯏꯃꯥꯅꯅꯦ ꯍꯅꯨꯕꯤ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ. ꯅꯪꯕꯨꯗꯤ ꯀꯩ ꯆꯥꯅꯤꯡꯗꯧꯔꯤꯒꯦ? ꯅꯪ ꯑꯩꯈꯣꯏꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯍꯩꯃ, ꯊꯥꯏꯅ ꯁꯤꯗꯧꯕ ꯋꯥꯠꯂꯤꯉꯩ ꯀꯥꯟꯒꯤ ꯋꯥꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯉꯥꯡꯒꯅꯨ. ꯉꯥ ꯊꯣꯡꯕ ꯇꯞꯇꯩ ꯆꯥꯁꯤꯜꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯤ. ꯆꯠꯂꯣ. ꯆꯥꯅꯤꯡꯂꯒ ꯊꯣꯡꯗꯨꯅ ꯆꯥꯔꯨꯁꯣ. ꯈꯪꯉꯤꯗꯅ ꯍꯅꯨꯕꯤ ꯅꯪꯕꯨꯗꯤ. ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ. ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯍꯥ? ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯍꯥꯠꯀꯦ ꯍꯥꯏꯔꯤꯔꯣ? ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏꯕꯤ. ꯆꯥꯛꯆꯥ ꯌꯨꯊꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ. ꯑꯣ, ꯈꯨꯏꯕꯁꯤꯗꯤꯅꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯦ. ꯍꯧꯖꯤꯛ ꯇꯤꯡꯂꯤꯕ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯈꯨꯏꯔꯛꯈꯤꯅꯤꯗꯅ. ꯆꯥꯕ ꯐꯖꯕ ꯏꯃꯧꯗꯤ ꯅꯄꯥꯝ ꯆꯠꯂꯒ ꯉꯥ ꯌꯦꯟ ꯊꯣꯡꯕ ꯄꯨꯔꯛꯇꯅ ꯀꯥꯗ ꯂꯣꯟꯅ ꯆꯥꯕꯒꯤ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯗꯣ. ꯑꯣ, ꯑꯗꯨꯗꯤꯅꯦ ꯏꯄꯥꯝꯗꯒꯤ ꯏꯃꯥꯅ ꯏꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ. ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯅꯪ ꯑꯃꯨꯛ ꯆꯥꯅꯤꯡꯂꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯉꯥ ꯊꯣꯡꯂꯤꯕꯗꯨꯁꯨ ꯏꯇꯩ ꯏꯅꯥꯎ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕ. ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯀꯔꯤꯒꯤ ꯈꯥꯛꯇꯧꯔꯤꯕꯅꯣ? ꯍꯅꯨꯊꯪꯗ ꯆꯥꯛꯆꯥ ꯐꯖꯗꯕ ꯅꯆꯥꯅꯨꯄꯥ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ. ꯈꯪꯅꯤꯗꯅ ꯅꯪꯕꯨꯗꯤ. ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯇꯈꯦꯜꯂꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯈꯦꯜꯂꯩ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯁꯥꯅꯧꯅꯁꯨ ꯀꯌꯥ ꯊꯧꯁꯥꯔꯛꯇꯕ ꯍꯧꯔꯛꯂꯝꯃꯤ. ꯍꯧꯒꯠꯂꯣ ꯌꯥꯗ꯭ꯔꯣꯀꯣ? ꯁꯨꯝ ꯇꯨꯝꯗꯨꯅ ꯍꯦꯛ ꯂꯩꯔꯗꯅ. ꯏꯄꯥ, ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯑꯉꯥꯡꯁꯤꯁꯨ ꯉꯥꯛꯇ ꯂꯧꯊꯣꯛꯄ ꯌꯥꯕꯅꯤ. ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯦ. ꯋꯥꯕꯅ ꯁꯤꯗꯧꯔꯦꯕ ꯑꯩ. ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯆꯍꯤ ꯈꯔꯗꯤ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅꯤꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯁꯦ. ꯑꯗꯨꯕꯨ ꯅꯪꯅ ꯍꯛꯆꯥꯡ ꯉꯝꯃꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯕ.
ꯑꯩ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯃꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯕ ꯇꯧꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯏꯃꯥꯒ ꯇꯥꯟꯅꯔꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯦꯜꯕꯨ ꯂꯩꯇꯦꯅꯦ ꯁꯦꯜ ꯂꯩꯇꯕꯒ ꯌꯥꯔꯣꯏ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯦꯜ ꯂꯩꯇꯦꯕꯨ ꯀꯩꯅꯣ ꯀꯅꯥꯗꯒꯤꯅꯣ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯅꯪꯅ ꯉꯝꯅꯕ ꯊꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯄꯥꯈꯠꯀꯗꯕ ꯑꯗꯨꯗ ꯅꯪꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯉꯝꯗꯅ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯈꯟꯕꯨ ꯈꯟꯗ꯭ꯔꯦꯗ ꯁꯦ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯄꯥꯝ ꯑꯩ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯆꯤꯡ ꯊꯥꯡꯕꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯝꯗ꯭ꯔꯕꯅꯤ ꯊꯕꯛꯅ ꯃꯅꯥꯝꯇ ꯇꯧꯗꯦ ꯅꯥꯗ꯭ꯔꯁꯨ ꯅꯥꯁꯤꯟꯅꯔꯒ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯍꯛꯆꯥꯡꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯅꯤ ꯑꯩꯅ ꯅꯣꯡ ꯅꯤꯅꯤꯗꯪ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯃꯄꯥꯜ ꯊꯣꯛꯇꯕꯁꯤꯗ ꯅꯈꯣꯏ ꯅꯃꯥꯅ ꯏꯟꯁꯤꯟꯕꯒ ꯂꯧꯔꯕꯅꯤꯅꯦ ꯍꯥ ꯅꯈꯣꯏ ꯅꯃꯥꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯣ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯈꯜꯂꯨꯔꯕ ꯐꯔꯤꯁꯦ ꯑꯗꯣ ꯅꯪꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯕ ꯄꯥ ꯅꯪ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯊꯥꯖꯗꯕ ꯅꯠꯇꯦ ꯁꯨꯝ ꯍꯪꯕꯅꯤ ꯑꯣꯏꯗꯦꯗꯣ ꯀꯣꯛ ꯍꯥꯏꯔꯒ ꯌꯥꯕꯗꯨꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯤ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕꯒꯤꯔꯥꯗ ꯑꯗꯨꯝ ꯃꯥꯡꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯐꯔꯦꯁꯤ ꯁꯥꯎꯔꯦ ꯑꯉꯥꯡ ꯇꯨꯝ ꯌꯥꯏꯗꯣ ꯃꯅꯥꯒ ꯂꯣꯏ ꯌꯩꯁꯤꯜꯂꯒꯦ ꯅꯪꯅ ꯁꯪꯗꯅ ꯉꯥꯡꯕꯗ ꯍꯩ ꯁꯥꯟꯅꯧꯋꯣ ꯅꯈꯣꯏ ꯀꯅꯥꯝꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯅꯈꯣꯏꯕꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯅꯦ ꯏꯃꯥ ꯃꯥꯗꯣ ꯍꯛꯆꯥꯡ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯃꯔꯤꯜ ꯇꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯍꯌꯦꯡ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯍꯤꯡꯍꯧꯗꯧꯔꯤꯅꯣ ꯏꯃꯥ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯉꯝꯃꯣꯏ ꯃꯥꯅ ꯉꯝꯕꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯎꯒꯦ ꯉꯝꯃꯣꯏ ꯃꯥꯗꯤ ꯅꯇꯨ ꯁꯨꯅꯤꯡꯗꯕꯁꯤꯅ ꯉꯝꯗ꯭ꯔꯁꯨ ꯑꯉꯝꯕ ꯅꯪꯗꯤ ꯅꯄꯥꯅ ꯏꯪꯈꯣꯜ ꯁꯨꯔꯤꯕꯁꯦ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯣ ꯀꯥꯗꯨꯗ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯁꯤꯜꯂꯤꯕꯗꯨꯕ ꯏꯃꯥ ꯌꯥꯎ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯥꯡꯕꯗꯤ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯅꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯄꯥꯝꯗ ꯊꯤꯟꯒꯦꯒ ꯊꯤꯟꯗꯣꯛꯎꯔꯣ ꯁꯨꯛ ꯁꯨꯅꯤꯡꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤꯅꯣ ꯃꯧ ꯑꯣꯏꯔꯒꯅꯦ ꯃꯥꯅ ꯃꯧ ꯑꯣꯏꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯃꯥ ꯆꯠꯂꯗꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯄꯨꯈꯤꯒꯦ ꯍꯥꯏꯗꯣꯏꯅꯤ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯆꯥꯁꯤꯁꯨ ꯊꯝꯗꯕꯅ ꯍꯦꯟꯅ ꯐꯩꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯌꯣꯛꯄ ꯋꯥꯅꯕꯅꯦ ꯏꯃꯥ ꯅꯪꯒꯤꯗꯨꯒꯤ ꯅꯑꯣꯡꯗꯨꯗꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯅꯪ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯗꯣ ꯅꯇꯨꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ꯭ꯔꯣ ꯍꯥ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯀꯇꯟ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯑꯩꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤ ꯏꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯜꯂꯒ ꯂꯩꯗꯣꯏꯔꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯣꯜꯂꯛꯈꯤꯅꯤꯗꯅ ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯁꯛꯇꯥꯁꯤꯒ ꯉꯥꯡꯖ ꯁꯥꯔꯤꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯀꯩ ꯃꯌꯥ ꯁꯦꯡꯂꯨꯒꯦ ꯑꯗꯨꯒꯅꯦ ꯆꯥꯍꯜꯂꯒ ꯁꯤꯖꯈꯤꯒꯦ ꯇꯈꯦꯜꯂꯩꯗꯨ ꯏꯃꯨꯡꯗ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯥꯁꯤꯟꯅꯕꯗ ꯃꯅꯦꯝꯅ ꯉꯥꯡꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯕꯗꯨꯗ ꯉꯥꯡꯉꯛꯄꯗꯨꯗꯗꯤ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯋꯥꯃꯟꯕꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯨꯗ꯭ꯔꯦ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯈꯦꯜꯂꯩꯗꯨ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯃꯥꯒꯤ ꯇꯈꯦꯜꯂꯩ ꯏꯆꯥ ꯂꯥꯛꯏꯗꯅ ꯀꯩꯗꯧꯔꯦ ꯅꯁꯥꯒꯗꯨꯕꯨ ꯏꯁꯣꯟ ꯁꯣꯟꯅ ꯎꯏꯗ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯅꯦ ꯏꯃꯥ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯛꯆꯥꯡꯁꯤ ꯏꯉꯝ ꯉꯝꯗꯦ ꯐꯅ ꯀꯨꯏꯔꯦ ꯁꯨꯛꯐꯁꯨ ꯐꯒꯠꯄ ꯉꯝꯗꯕ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯒꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯨꯔꯒꯦꯗ ꯏꯃꯥ ꯁꯤꯗ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤꯕꯨ ꯍꯣꯠꯅꯕꯗ ꯋꯥꯅꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯏꯆꯥꯒꯤ ꯍꯣꯠꯅꯕꯕꯨ ꯀꯔꯤ ꯋꯥꯔꯨꯗꯒꯦ ꯑꯗꯣ ꯑꯃꯥꯏꯕ ꯃꯥꯏꯕꯤꯒꯗꯤ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯑꯩꯅ ꯂꯥꯛꯂꯤꯁꯤꯁꯨ ꯏꯃꯥꯅ ꯈꯪꯕ ꯂꯥꯌꯦꯡꯕ ꯍꯩꯕꯤ ꯑꯃꯥꯏꯕꯤꯒ ꯂꯩꯕ꯭ꯔꯣ ꯍꯪꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯅꯨꯡꯊꯤꯜ ꯇꯞꯅ ꯁꯥꯟꯅꯔꯁꯤ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯂꯣꯀꯣ ꯏꯃꯥ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯊꯣꯡꯕꯤꯔꯒꯦ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤ ꯂꯩꯔꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯪꯕꯣ ꯕꯥꯕꯥ ꯏꯃꯥꯒ ꯋꯥ ꯈꯔ ꯇꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯅꯃꯥꯅ ꯇꯥꯛꯈꯤ ꯄꯥꯎꯇꯥꯛꯁꯤꯡꯗꯨꯅ ꯏꯃꯨꯡꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯃꯥꯒ ꯋꯥꯃꯨꯛ ꯇꯥꯟꯅꯗꯣꯏꯗꯤ ꯃꯄꯥ ꯅꯪ ꯁꯤꯃ ꯏꯆꯥꯁꯤ ꯃꯁꯥ ꯉꯝꯗꯦꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯅꯨꯀꯣ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯁꯨ ꯁꯟꯖꯦ ꯅꯍꯥ ꯀꯩꯅ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯣꯏꯔꯤꯕꯗꯣ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯀꯣꯛ ꯆꯤꯛꯏ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯊꯕꯛꯅ ꯃꯅꯥꯝꯇ ꯁꯨꯗꯦ ꯇꯞ ꯇꯩ ꯆꯥꯁꯤꯜꯂꯤ ꯑꯗꯨꯅꯗꯤ ꯅꯁꯥꯗꯨꯗ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯇꯧꯔꯤꯒꯦ
ꯉꯥꯡꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯉꯥꯡꯉꯣ ꯍꯥꯏꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯩ ꯃꯃꯥ ꯅꯪꯁꯨꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯆꯥꯁꯤ ꯅꯪꯅ ꯃꯥꯡꯍꯜꯂꯕꯅꯤ ꯅꯪꯅ ꯀꯟꯈꯠꯇꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯟꯈꯠꯀꯗꯕꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯃꯆꯥ ꯐꯠꯇ꯭ꯔꯕꯗꯤ ꯃꯃꯥꯅ ꯇꯥꯏꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯣꯛꯂꯕ ꯅꯪꯕꯨꯗꯤ ꯍꯅꯨꯊꯪꯗ ꯅꯄꯥꯝ ꯌꯧꯅꯤ ꯈꯛ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯍꯪꯗꯗꯅ ꯉꯥꯡꯂꯝꯂꯒ ꯑꯣꯏꯅ ꯆꯠꯈꯤꯅꯦ ꯏꯃꯥ ꯕꯥꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯂꯥꯏꯅꯥ ꯆꯦꯟꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯛꯆꯥꯡꯁꯤꯁꯨ ꯀꯟꯈꯠꯄ ꯉꯝꯗ꯭ꯔꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯏꯐꯥꯎ ꯐꯥꯎꯗꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯝ ꯐꯖꯖꯅꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯏꯁꯥꯒꯤ ꯆꯥꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯍꯦꯛ ꯐꯦꯡꯕ ꯇꯟꯕ ꯆꯥꯕ ꯌꯥꯕ ꯆꯥꯁꯤꯜꯂꯒ ꯐꯝꯖꯤꯟꯗꯨꯅ ꯍꯤꯞꯆꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯨꯕꯒꯤ ꯃꯍꯩꯅꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯏꯃꯥꯒꯤ ꯇꯈꯦꯜꯂꯩ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯋꯥꯔꯤꯕꯁꯦ ꯀꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯨꯕꯗ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯕꯁꯦ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗ꯭ꯔꯤ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯇꯈꯦꯜꯂꯩꯗꯨ ꯉꯁꯤꯁꯨ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯄꯥꯜꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯅꯦꯝꯅ ꯀꯟꯅ ꯉꯥꯡꯂꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯔꯣ ꯍꯥꯏꯔꯤꯔꯣ ꯃꯆꯥ ꯄꯣꯛꯅꯤ ꯈꯪꯂꯕꯗꯤ ꯂꯧꯅꯤꯁꯨ ꯈꯪꯉꯣ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯞꯄꯧꯕꯅꯤ ꯑꯗꯨꯗ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯄꯤꯁꯤꯟꯗꯣꯏꯅꯣ ꯁꯤꯗꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯪꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯨꯝ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯅ ꯍꯅꯨꯕꯤ ꯑꯩꯁꯦ ꯎꯀꯥꯏ ꯇꯛꯑꯦꯗꯅ ꯊꯥꯏꯅꯗꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦꯗꯅ ꯍꯟꯗꯛꯇ ꯇꯧꯔꯛꯄꯁꯤꯗ ꯉꯥꯡ ꯀꯔꯤ ꯇꯧꯗꯅꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯁꯨꯅꯤꯡꯗꯗꯅ ꯅꯥꯁꯤꯟꯅꯔꯒ ꯂꯩꯔꯕꯅꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯂꯩꯅꯥꯗꯣ ꯆꯪꯉꯛꯄ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯅ ꯑꯩꯅ ꯈꯪꯗ꯭ꯔꯗꯤ ꯒꯙꯥ ꯅꯪꯅ ꯈꯪꯒꯗ꯭ꯔꯣ ꯍꯥꯟꯅꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯃꯁꯨ ꯌꯥꯎꯔꯦꯗꯅ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯍꯦꯂꯥꯏ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯁꯤꯈ꯭ꯔꯕꯗꯤ ꯆꯥꯛꯀ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯍꯣꯠꯅꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯁꯤꯕꯒ ꯌꯥꯈꯤꯔꯣꯏꯀꯣ ꯅꯃꯥꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯦ ꯅꯈꯣꯏ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯤꯡꯍꯟꯅꯤꯡꯂꯤꯕꯅꯦꯕ ꯅꯨꯡꯁꯤꯕꯩꯅꯦ ꯍꯥꯏꯁꯤꯃ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯥꯁꯤ ꯂꯧꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯧ ꯑꯅꯧꯕꯤꯅꯅꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯖꯔꯨꯈꯤꯒꯦꯅꯦ ꯏꯕꯨꯡꯉꯣ ꯄꯤꯔꯣꯁꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯏꯃꯥ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕ ꯆꯥꯛꯇꯣ ꯍꯣꯠꯅꯒꯦ ꯑꯩ ꯍꯣꯠꯅꯒꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯅꯤꯅ ꯑꯩ ꯍꯣꯠꯅꯒꯦꯀꯣ ꯇꯈꯦꯜꯂꯩꯗꯨ ꯑꯅꯝꯕ ꯃꯇꯝꯗ ꯃꯁꯥ ꯁꯣꯟꯊꯕꯤ ꯃꯀꯣꯛ ꯉꯥꯎꯕꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯤ ꯇꯠꯇꯅ ꯍꯧꯔꯝꯃꯤ ꯁꯦꯜ ꯐꯅ ꯂꯩꯔꯕꯁꯨ ꯁꯅꯥ ꯂꯨꯄꯥꯅ ꯃꯊꯛꯇ ꯌꯣꯝꯗꯨꯅ ꯂꯩꯔꯕꯁꯨ ꯍꯛꯆꯥꯡꯅꯕꯨ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ ꯇꯈꯦꯜꯂꯩ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯅꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ